ngasi phongkibase phongsing amasum thokhiba thawdo wathoksingi maruoibe I pausing khongasaraga Manipur top channel gi maikeri gi myamna thamjagi anmada yamnamak thajaninga oiba maphamdagi phangba maruoiba paung katang hana myamna thamjagi yamna thajaninga oidiba paumana pre-poll violence oinai hairokta yamnamak sathiba mongda maki masanupa Numina pan badagi like Hidredugo, Mapan, Arro Pimamda, like Nari Hadi. Kidraba Mio Sigi Maming Ruhit Kawim Hak, Ras, Medistigi, Pukalapigi Lambida, Mak, like Hidavani Hadi, Adugomaki, Mapasina, Yamna Series, or Kandisanda, Hosuz, Lady Hadi, Adugomaki, Imung Manung, Saganet in the Fundoropigi, Matung in the BJP Walkers, Singi, Oiba, Hindi Walkni, Hanisupali, High River, like Hidraba Ning Thozam, Ruhit Asi. Prem Sangi Masanupani Houses Ruhit Si Thawal Kolesta Ahum Suba semester Tamliba Myoini Suhadi Amasum Mahanamaki Yum Tangba Maningdigi Sarang Naba Makol Taba Pangmadigi Magna Thong Hangdul Abamatunda Karita Bano Haina Yenki Hadi Marks Menabana Shotganamana Blank Range Tagi Point Auduna Markpu Kap Kipani Suhadi Matamadura Prem Sanamaki Masagi Manakta Sensilaku Matamda Hariba Marks as Helena Duna, Mapas Yauna, Kap Kibanis Hari, Amasum Hari, but how do the Ruhit Asi, Ras Midistigi, Pukalak Palambida Mak, like Daveneduga Maki, Mapa, Housi, Yamna Sheres, Oba Kandisanda, Lady Hensu, sources in Makatana. Some Hariba incidents, Toniba Matamashida, Congress workers or river Ruhitki, Mayambasi, Mahak, residents the Lady Hari, Aduga Villager Nasar story Madudi, Matamaduda, Pelusamasum, Besep Sing. Shooting Toribu Matamaduna Makoi, Laiki, Tawatabu Makoina Karigumba, Amata Taukiti, Hainasu, Pau Shina Supali, Domiam, and update mem, Naminaki Sedua, Maru, updating Sumam, Pizar Kikanisu, Senel Sigi Makedi Tamzari. Makasa Tarakpo na Tanauzum, Brindana, Mam, Pauzelama, Piragi, Yami, and Tabisi. Humdoi, Sok Lisangani Sukna Kunmatoi, Sagol Senamikin Tilpung Amataba Matamda, Tarani Toy Shuba Manipur State Assembly election Gamari Lenana. Moirangkom Bukul Makong RYO Bhakta Ashram Grounda Miyangi Mitin na Masinjari Mitin na Sida Yaskul Kendra Masung Manipur Pumbadalay Biriba Halaman Ima Ibel Marup Mapang Ichi Ichal Ibung Ipwa Mahiroy Amasung Naharol Kwai Kibik Punamak na Saruk Gabi Yohaina Ikok no na Kurumjari Tarakpoy na to Pau Kranamo Sentungi Toksil Sem na drafting committee Sem Kre Present status of Manipur economy opportunities and challenges Habisida Manipur University gi Sanitary Hall numit nini sukna sa tharakpa khananai nabigi mi pham ngasi Chief Minister Nongthomam Beren Sarugyadon loisin khibaga loinana Manipur gi economy fagat hananabagi matangna policy semna ba drafting committee ama semkhre Manipur University gi Department of Economics ki head professor E Bijoy Kumar na chairman oiba drafting committee edugi convener ERDO gi secretary Santa Nahakpam na oibaga loinana member mapanama sum consultant Mari Yauri loisin bagi thawra maduda athoiba mithung oidana wa ngangla duna Chief Minister N Biren hai leba sigi apikpa state singi manungda MSME business registration tawda Manipur da khwaidagi makokni MSME sector da mioi lakh ama hena thabak piri Trifed ki Makara Singi district sing the Ladiba self help group singi business Sakthokpa Ngambagaloina Trifed na Pakatpa Bandan Bikas Kair Karamgi Makada Mio Lising Nipurom Tabak Piri Hainisu Chief Minister na Fundoki Makasa Tarakpo na to Papaman MLK Robindro Boykotokre MPCC gi BP case Ratan Kumana Mayang Impal Police ki Thawung Yaning da Fundorakli Lakadari Basai English Singaniga Kunganitogi Angan Basarukta Pangtok Naba Torang Toriba Taraganito Shuba Manipur Legislative Assembly Mikalasi Miamgi Hak Matpidana Apam Mihit Kanjanaba Makoigi right exercise to Holaga free and fair web election amo heningi Masi Ohenbang Naba authorities in the Miyang Sang Yuhaina Mayang Impal Sigi intending candidate case Ratan Kumar Ngasi Maki Yum the Pangtopa Paugi Mipam Amada Fundokre Wapa Maduda Magna Makata Dunai, how Kibatakya, Sidigi Horaga Maki election campaign Kya Santi Laina, Lepalatana Satarakli, Amadi Miam gi right Matpidana Lakli, Adubunga Si Telaba Matam Kara Sida Atopa political party intending candidate Natragana, elected candidate Singna Makogi Walker Singda in Sinduna, Ayet Apan Pirakpa, Yaikai Tingai Amadi, Kanasai Navakya, Tolakpa Sik Tobigano.
BJP की maikei tattana akaiba amadi ayet pirakpa asisu makok thongbasingna yengsenbiraga makha tana thoktanaba honabiyo ngasi famkibu wakat mifam aduda MLA Robindro bu mayang Imphal konchak mamang lekai da sangmada athingma thamle boycott tawre haina warep su lokhi haina su phungdorakli makha chatarak poina topa paw khrana Goa Congress ki MLA masu resign tokre lakliba Goa ki assembly mikhal gi mangoina Congress ta makha tana piba saitheng amada party ki state unit ki working president Alexa Reginaldo Boresco su state assembly amasum party animaktagi resign tokre Lerox ko resign tawkhibagi matung member nifu leiba Goa assembly da hausi Congress ki MLA ani khakta ngai hore hain supali makha satharak poina to papa mana US ta Omicron na ba mi ama sikre US ta ahan mani United States ki Texas ta Omicron variant maram oiraga mi ama laikidre leiba asida leina asiga mari leinana siba ahan mani haine health official singna phungdokre US ki state Texas ta sahi yankai khara helaba mi du khida kapti amsu mamang da COVID-19 na rurabani haina Harris County Public Health na thadokpa sirol amana so haidi United States ta Omicron ga mari leinana mi siba ahan mani haina CNN haiki miyoi du khida kaptaba masum haksangi phibam phatabana maram oiraga COVID-19 gi sathina luba henjilakpadagi risk hena wangna lekhi haina sirol aduna su makhatana su phungdokhi Loishilak poina topa paukrana Delhi gi Omicron positive case ahum travel history lete Delhi da huzuk phawbada Omicron variant case kuntraga mari thengnabagi manungda ahum di lamsatpagi history lete haina Delhi gi health minister Satyendra Jaina lebapopo numita phungdokre CTSC gi Lok Nayak Jaiprakash Hospital la leibo Omicron positive case singi manungda case ahum travel history lete amasum makhoi mapana chatlubasing nate layeng nabagi damak Delhi government ahenba private hospital ahum hangdokraba matung sida hospital sida natana atai hospital singdasu ahenba case khara leiramba yai hospital singa sigi data su khomli hospital sidagi miyoi taragatare research tawre sohari adomainama Union Health Ministry na leba pokonomita statement amada hairi madudi hauju power the national capital Omicron infection gi case yankai ga mari thengnare ministry asigi matung ina anauba covid strain asigi case masing leba asida sani hele makhoi gi manung da patient humdraga tare recover tawre Maharashtra masum Delhi da hauju Omicron variant ki case manga masing sap manana yankai ga mari leidi Telangana gi Omicron case masing kunni Karnataka gi case taraga mapani Rajasthan gi case taraga nipan Kerala gi taraga manga masung Gujarat gi case taraga marini Delhi da Omicron gi infection leptan hengalak padagi hauju COVID positive sample punamak genome sequencing taunaba tharagani haina Delhi government na ningthokaba numita lauthokre case khudimak genome sequencing sa thanabagi arrangement matik sana aikhoida lei haina su Delhi gi health minister Jaina phungdokhi haina pausna su makhata na pali hauji ko inadi myam paus matang sa lusinjarage masum pathok sakibada soikiba lankiba kya yaurs myam na ngakpi gini masum matamatam gi oba maruebi pausing su leptan myam da update pijara kan su channel sigi mekeri gi myam da thamjari and thank you.